ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯤ finding the biggest element in an array ꯑꯃꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ element ꯑꯃ ꯄꯨꯊꯣꯛꯄ ꯊꯤꯕꯀꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯇꯦꯛꯅꯤꯛꯁꯦ ꯀꯃꯥꯏꯅ ꯁꯤꯟꯅꯩ ꯀꯃꯥꯏꯅ ꯊꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯌꯦꯡꯁꯤ ꯍꯧꯖꯤꯛ array ꯑꯃ ꯄꯤꯔꯝꯃꯦ ꯃꯥꯒꯤ arrayꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ arrayꯒꯤ ꯁꯥꯏꯖꯁꯦ 100 ꯑꯣꯏꯕ array ꯁꯥꯏꯖ ꯑꯃ ꯂꯧꯔꯦ ꯃꯁꯤꯗꯩꯗ element ꯀꯌꯥ element 5 ꯌꯥꯎꯕ ꯑꯍꯥꯟꯕ A0 ꯁꯤꯗ 24 ꯌꯥꯎꯕ ꯑꯗꯩꯗꯤ A1 ꯗ 32 A2 ꯗ 11 A3 ꯗ 56 A4 ꯗ 99 sumana yawa element ma yawa array am lawre adu kamaina koi compare tawadaga ha matamda amada koi sida iba logic ki matun ko a 0 da yawa posiga element jiga mama sama kan check tawrani eda comparison horen program ibigi potniga ajiga adu haitaga joren kona haiga dugena sigi A0 jiga A1 ga hana comparison tawni check tawni kanana chawi chawu photo A0 ji hapchalamo A0 ji hapchalame amba comparison da ani sabo comparison da A0 ji da ya happy photo aduga mo A2 da yawe element jiga mo comparison tawra kanana chawi chawu adu amuk A0 da hapchalamo ani du makta chawbujo A0 da hapchalamo A0 na sawre A0 adum thambiro hana gi photo da element dam thambiro dagi komba element A2 na sawre adidi A0 da hapchalamo A0 da hapchali photo amuk kana compare tawtare A3 ga compare tawni aduga kana na sawre chawbudo ani du makta chawbudo adudo A0 da mo hapchalamo mai tawdana A0 da mo yaw element jamu kanaga iroloina ji A4 haiba index ga ajaga da yaw element ga mo comparison tawre comparison taw matamda season salam ta ga di A0 da samana hapchalamo adu horen A0 is the largest element ne hairaganda tokadane ko samana A0 the last apna anga element ja bhangda ko hoji charakpa magi technique to loira technique loira mena ji ke do bataya ji maji khona ji hai gi ba expression jawen program ni to ya na ba expression ma sa ma yin ji ama comparison ji kamai tawi adu to gi represent tawa coding ji data A0 jiga A1 jiga comparison tawi kamai na A1 jina kai guma chawta ga di A0 da hapchalo aibage hotni ji dei ri if ani comparison chawra ga di an if sin ani if sin na kanda hoji dei da A1 da level element da sin ji dei dio 20 ga 4 32 natra kana chawra sin chawra A1 jin chawra A1 ja A0 da A0 ji da hapchalamo hapchale A1 je A0 da hapchalame si represent yai ko mai tawdana mathangi da ji amo sida jo aji A0 da 32 yawre 32 jiga A2 da yawa element 32 compare tawra ani condition ji chumagadi si manu ji tawabini ani condition ji lalam na si manu ji tawra A0 da dum 32 ani ji yawe ko chu yai lagi om suba comparison dana sai A0 jiga mo A5 ka comparison tawra comparison tawi process 32 is less than 56 okay si condition je chumaga di si manungi if ki part se tawro if ki part ka are age 56 A3 de leva value 56 se amu A0 da hapchalamo
ꯑꯗꯨꯗꯤ ꯍꯧꯖꯤꯛ A0ꯗ 56ꯁꯦ ꯌꯥꯎꯔꯦꯀꯣ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯀꯝꯄꯦꯔꯤꯖꯟꯗ A0ꯗ 56 ꯌꯥꯎꯔꯦ ꯍꯧꯖꯤꯛ 56ꯁꯦ A4 ꯍꯥꯏꯗꯤ 99ꯗꯒꯤ ꯄꯤꯛꯑꯒꯗꯤ ꯀꯩꯗꯧꯗꯣꯏꯕ ꯁꯤ ꯃꯅꯨꯡꯒꯤꯁꯦ A4ꯁꯦ 99ꯁꯦ A0ꯗ ꯍꯥꯞꯆꯤꯜꯂꯣ 99ꯁꯦ A0ꯁꯤꯗꯩꯗ ꯍꯥꯞꯆꯤꯜꯂꯣ ꯍꯥꯏꯔꯦ ꯍꯥꯞꯆꯤꯟꯕꯒꯤ ꯑꯟꯁꯥꯔꯗꯨꯅ ꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯂꯥꯁꯇ ꯐꯪꯉꯤꯕ ꯑꯦꯔꯦꯗꯣ ꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯦ ꯁꯤꯒꯤ ꯏꯐꯁꯦ ꯀꯌꯥꯔꯛ ꯂꯥꯛꯑꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯔꯤꯔꯛ ꯂꯥꯛꯑꯦꯕ ꯀꯝꯄꯦꯔꯤꯖꯟ ꯃꯔꯤꯔꯛ ꯁꯤ ꯃꯔꯤꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯕ ꯑꯩꯈꯣꯏ ꯐꯣꯔ ꯂꯨꯞ ꯑꯃ ꯁꯤꯖꯤꯟꯅꯀꯥꯟꯗ ꯄꯨꯟꯁꯤꯟꯅꯦꯕꯀꯣ ꯑꯍꯥꯟꯕ ꯁꯤ ꯄꯨꯟꯁꯤꯟꯗ꯭ꯔꯤꯉꯩ ꯃꯔꯛꯇ ꯖꯦꯅꯔꯦꯂꯥꯏꯁ ꯑꯣꯏꯕ ꯁꯤ ꯀꯃꯥꯏꯅ ꯄꯨꯟꯁꯤꯟꯒꯗꯒꯦ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝꯗꯅ ꯑꯃꯇꯪꯗ ꯕ꯭ꯂꯣꯛ ꯑꯃꯇꯪꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ A0ꯁꯦ ꯑꯃ ꯐꯤꯛꯁ ꯂꯩꯔꯦ ꯑꯗꯨꯝ ꯐꯤꯛꯁ ꯂꯩꯔꯦ A1 A2 A3 ꯁꯤ ꯆꯦꯟꯖ ꯂꯥꯛꯏ 1 ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯦ ꯚꯦꯔꯤꯑꯦꯕꯜ ꯑꯃ ꯂꯧꯔꯅꯤ I ꯍꯥꯏꯕ ꯚꯦꯔꯤꯑꯦꯕꯜ ꯑꯃ ꯁꯨꯃꯥꯏꯅ I ꯂꯧꯕꯤꯔꯦ ꯑꯗꯨꯒ ꯀꯝꯄꯦꯔꯤꯖꯟꯒꯤ ꯄꯣꯠꯁꯤꯗꯤ ꯉꯁꯥꯏꯒꯤꯗ ꯑꯗꯨꯝ ꯊꯝꯕꯤꯔꯦ ꯁꯤ ꯀꯟꯗꯤꯁꯟꯁꯤꯁꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯜꯂꯤꯕ ꯃꯁꯤꯡꯁꯤꯁꯨ ꯏꯟꯀ꯭ꯔꯤꯃꯦꯟ ꯇꯧꯋꯤ A0ꯗ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯤ ꯆꯨꯝ ꯇꯥꯔꯒꯗꯤ ꯁꯤ ꯀꯟꯗꯤꯁꯟ ꯆꯨꯝ ꯇꯥꯔꯒꯗꯤ A1ꯒꯤ A2ꯒꯤ A3ꯒꯤ A4ꯒꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅ ꯌꯥꯏ ꯁꯤ ꯀꯩꯝꯇ ꯀꯥꯏꯗ꯭ꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯤꯒꯤ ifꯀꯤ ꯄꯥꯔꯠꯁꯦ ꯍꯧꯖꯤꯛ ꯕ꯭ꯂꯣꯛ ꯑꯃꯈꯛꯇꯪꯗ ifꯀꯤ ꯄꯥꯔꯠ ꯃꯔꯤ ꯂꯩꯕꯁꯦ ꯕ꯭ꯂꯣꯛ ꯑꯃꯈꯛꯇꯪꯗ ꯂꯩꯔꯦ ifꯀꯤ ꯄꯥꯔꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯕꯁꯦ ꯔꯤꯄꯤꯠꯀꯤ ꯀꯟꯗꯤꯁꯟꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯀꯔꯤꯃꯨꯛ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯌꯥꯏ ifꯀꯤ ꯄꯥꯔꯠꯁꯦ 1 2 3 4 4 ꯁꯤ ꯁꯨꯃꯥꯏꯅ ꯔꯤꯄꯤꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯀꯗꯣꯏꯅꯤꯅ ꯁꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯂꯨꯞ ꯑꯃ ꯁꯤꯖꯤꯟꯅꯔꯦ ꯐꯣꯔ ꯂꯨꯞ ꯍꯥꯏꯔꯤꯕ ꯐꯣꯔ ꯂꯨꯞꯁꯦ ꯀꯗꯥꯏꯗꯒꯤ ꯀꯗꯥꯏ ꯍꯧꯍꯜꯂꯦ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯔꯤꯑꯦꯕꯜ ꯉꯁꯥꯏꯒꯤ ꯂꯧꯔꯤꯕ ꯚꯦꯔꯤꯑꯦꯕꯜꯁꯦ ꯀꯥꯏꯗꯅ ꯀꯥꯏꯐꯥꯎ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ 0ꯗꯒꯤꯅ n ꯍꯥꯏꯕꯗꯤ ꯑꯩꯈꯣই number of element ꯑꯩꯈꯣꯏ ꯉꯁꯥꯏ number of element 5 ꯄꯤꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯗꯣꯏꯁꯤꯗꯤ iꯁꯤꯅ ꯍꯣꯔꯦꯟ nꯒꯤ ꯀꯩꯅꯣꯁꯤꯕ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ 5 ꯄꯤ ꯀꯥꯟꯗ ꯀꯝꯄꯦꯔꯤꯖꯟ 4 ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯣꯔꯦꯟ ꯁꯤ ꯀꯝꯄꯦꯔꯤꯖꯟꯁꯦ ꯑꯗꯨꯝ ꯇꯥꯅꯦꯕ ꯍꯣꯔꯦꯟ ꯅꯪꯅ iꯁꯤꯅ 4 ꯑꯣꯏꯀꯥꯟꯗ ꯍꯥꯏꯗꯤ ꯏꯇꯔꯦꯁꯟ ꯇꯧꯀꯥꯟꯗ ꯃꯥꯒꯤ nꯒꯤ ꯚꯦꯂꯨꯁꯦ ꯍꯣꯔꯦꯟ ꯁꯤ ꯀꯟꯗꯤꯁꯟꯁꯤꯐꯧꯇꯤ ꯆꯨꯝꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯀꯟꯗꯤꯁꯟꯁꯤꯐꯧꯇꯤ ꯆꯨꯝꯅꯦꯕ ꯅꯪꯅ ꯍꯣꯔꯦꯟ iꯒꯤ ꯚꯦꯂꯨꯁꯤꯅ 4 ꯑꯣꯏꯕ ꯃꯇꯝꯗ nꯒꯤ ꯚꯦꯂꯨꯅ 5 n ꯑꯁꯤꯗꯤ 5 ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯗꯣꯏꯅꯤ ꯍꯣꯔꯦꯟ ꯅꯪ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗꯅꯤꯀꯣ element 5 ꯍꯥꯏꯕꯁꯤꯗ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯅꯝꯕꯔ ꯑꯣꯐ ꯀꯝꯄꯦꯔꯤꯖꯟꯗꯤ ꯀꯌꯥ ꯇꯧꯕ 3 ꯇꯧꯋꯦꯕ 2 3 4 ꯇꯧꯗ꯭ꯔꯥ ꯃꯔꯤ ꯍꯣꯔꯦꯟ 5 ꯁꯨꯕꯗꯗꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯂꯥꯟꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯔꯦ ꯁꯤꯐꯧꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯀꯣꯗꯤꯡ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯔꯦ ꯑꯃꯗ ꯂꯥꯔꯖꯦꯁ ꯑꯦꯂꯤꯃꯦꯟ ꯑꯃ ꯊꯤꯕꯒꯤ ꯀꯣꯗꯤꯡ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯊꯪꯗ ꯔꯟ ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯔꯟ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯚꯦꯔꯤꯑꯦꯕꯜꯗꯣ ꯂꯥꯎꯕꯒꯤꯗ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯝꯃꯦ ꯑꯦꯔꯦꯗꯨꯅ ꯐ꯭ꯂꯣꯔ ꯑꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯣꯔꯦꯟ ꯑꯦꯔꯦꯗ ꯆꯪꯉꯛꯀꯗꯕ ꯅꯪ ꯑꯦꯂꯤꯃꯦꯟꯁꯤꯡꯗꯣ ꯔꯤꯌꯦꯜ ꯅꯝꯕꯔ ꯑꯣꯏꯔꯁꯨ ꯌꯥꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯐ꯭ꯂꯣꯔ ꯑꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯝꯕꯔ ꯑꯣꯐ ꯆꯪꯉꯛꯀꯗꯕ ꯑꯦꯂꯤꯃꯦꯟ ꯃꯁꯤꯡꯗꯣ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯆꯪꯉꯛꯀꯗꯕ ꯑꯦꯂꯤꯃꯦꯟ ꯃꯁꯤꯡꯗꯣ ꯀꯗꯥꯏꯗ ꯁ꯭ꯇꯣꯔ ꯇꯧꯔꯦ ꯀꯔꯝꯕ ꯑꯦꯗ꯭ꯔꯦꯁꯇ ꯁ꯭ꯇꯣꯔ ꯇꯧꯔꯣꯅ ꯍꯥꯏꯔꯦ ꯃꯗꯨꯅ ꯑꯃꯨꯛ nꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯁ꯭ꯇꯣꯔ ꯇꯧꯔꯣꯅ ꯍꯥꯏꯔꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯕ ꯑꯗꯨ ꯃꯇꯨꯡꯗ ꯆꯪꯉꯛꯀꯗꯕ ꯑꯦꯂꯤꯃꯦꯟꯁꯤꯡꯗꯣ ꯐꯣꯔ ꯂꯨꯞ ꯑꯃ ꯁꯤꯖꯤꯟꯅꯔꯒ aiꯗ ꯁ꯭ꯇꯣꯔ ꯇꯧꯔꯣ aꯒꯤ ꯑꯦꯔꯦꯁꯤꯗ ꯑꯦꯔꯦ Aꯗ ꯁ꯭ꯇꯣꯔ ꯇꯧꯔꯣꯅ ꯁꯤꯗ ꯁꯤꯕꯨ ꯍꯥꯏꯔꯝꯃꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯣꯗꯤꯡꯗꯣ ꯁꯤꯖꯤꯟꯅꯀꯥꯟꯗ ꯁꯔꯆ ꯀꯃꯥꯏꯅ ꯑꯆꯧꯕ ꯃꯁꯤꯡꯗꯣ ꯐꯥꯏꯟ ꯇꯧꯒꯗꯒꯦ ꯁꯔꯆ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯤ ꯇꯧꯔꯅꯤ ꯑꯗꯨ
ꯑꯗꯩꯗ A0ꯗ ꯌꯥꯎꯔꯕ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯄ꯭ꯔꯤꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ A0ꯗ ꯌꯥꯎꯒ ꯑꯦꯔꯦꯁꯦ ꯐ꯭ꯂꯣꯠ ꯇꯥꯏꯞꯅꯤꯅ ꯃꯥꯒꯤ ꯗꯦꯁꯤꯃꯦꯜꯁꯦ 2 ꯐꯥꯎ ꯅꯝꯃꯣ ꯍꯥꯏꯕꯒꯤ 2 ꯑꯃ ꯍꯥꯞꯄꯤꯔꯝꯃꯦ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯦꯟ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯀꯟꯁꯣꯜꯗ ꯊꯣꯛꯂꯛꯑꯦ ꯀꯟꯁꯣꯜ ꯊꯣꯛꯂꯛꯄꯁꯤꯗ ꯅꯝꯕꯔ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯟꯁꯣꯜꯁꯦ ꯈꯤꯇꯪ ꯃꯣꯗꯤꯐꯥꯏ ꯈꯤꯇꯪ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯤꯃꯦꯟꯁ ꯍꯥꯏꯔꯒ ꯁꯤ ꯑꯦꯂꯤꯃꯦꯟꯁꯤ ꯃꯈꯥꯗ ꯉꯍꯥꯟꯁꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯁꯤ ꯇꯧꯔꯦ ꯁꯤꯡꯀꯤꯌꯨ ꯈꯤꯇꯪ ꯄꯤꯁꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯂꯥꯛꯑꯦ ꯃꯣꯏ ꯀꯁꯔꯁꯦ ꯑꯗꯨꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ 7 ꯄꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯂꯤꯃꯦꯟ ꯑꯍꯥꯟꯕ ꯑꯦꯂꯤꯃꯦꯟꯗ ꯆꯪꯉꯨ ꯍꯥꯏꯔꯦ 78.9 ꯀꯌꯥ ꯁꯨꯃꯥꯏꯅ ꯆꯪꯕ ꯌꯥꯅꯕꯅꯤꯀꯣ ꯑꯩꯅ ꯄ꯭ꯂꯣꯠ ꯇꯥꯏꯞꯇ ꯄꯤꯔꯤꯁꯦ 67 44 77 92 yeah 98 92 0 ꯁꯨꯃꯥꯏꯅ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ 98.8 ꯄꯣꯏꯟ ꯅꯝꯃꯛꯏꯁꯦ ꯁꯤꯗ ꯁꯤꯗꯤ ꯄꯣꯏꯟ ꯌꯥꯎꯗꯦ ꯁꯤꯗ ꯅꯝꯃꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯄ꯭ꯂꯣꯠꯇ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯂꯧꯅꯕ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤꯅꯤꯀꯣ ꯑꯣꯀꯦ ꯁꯤꯗ ꯔꯟ ꯑꯥꯎꯠ ꯇꯧꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯊꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯅꯪꯅ ꯆꯦꯛ ꯇꯧꯕ ꯌꯥꯏ ꯄ꯭ꯂꯣꯠ ꯉꯥꯛꯇ ꯄꯤꯁꯤꯜꯂꯒ ꯆꯦꯛ ꯇꯧꯕ ꯑꯗꯒꯤꯗꯤ ꯃꯥꯏꯅꯁ ꯌꯥꯎꯕ ꯌꯥꯎꯗꯕ ꯅꯪꯅ ꯆꯦꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯏꯁꯥꯅ ꯑꯃ ꯌꯦꯡꯕ ꯇꯥꯔꯦꯀꯣ ꯁꯤꯐꯧꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡꯗ ꯕꯤꯒꯦꯁ ꯑꯦꯂꯤꯃꯦꯟ ꯏꯟ ꯑꯦꯟ ꯑꯦꯔꯦ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯂꯤꯃꯦꯟ ꯑꯃ ꯊꯤꯕꯒꯤ ꯀꯣꯗꯤꯡꯁꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ